ngasi nungthil chawrakna pung ahum makhairom tarakpa duwaida Kangpokpi district ki saitu kendra gi manungda leiba Kaithil Manbi police station na konba nunggang Chungphun village da leiba Rongmei Naga youth organization Manipur NTL gi office mamangda masak khangdaba singna ZUF ki makok thongba officer ama kaptuna halamle thaudo adu da leikidraba mi adu ki maming Alar Chiru Kawi None district ki Dolang Chiru village da gini hari Alar Chiru ngasi NTL gi office da miyang mifam ama yawba lakpani hari thaudo du ka mari lainana Rongmei Naga Phwam Manipur Tefe Luangriangi General Secretary Grace Kamaina Karigidamak Kanana Alarbu Hatpano Miyam Punba Mafamda Mi Amabu Sa Hatpagum Nongmena Kaptuna Hatpa Haibasi Yaningde Matungda Siguma Tabak Asi Tawiganu Haiduna Akan Mamongda condemn Tawrakle Iba thaudo asi yam aigi chiru site gi su leader ama oina aina condemn tawjari aduga asigumba sidi kaya ama loop atopa oire su asigumba khun yaida aduga yum mayada office mayada asigumba thaudo asidi ona su tawbigunu thohan bigunu haibasi aigi apple ni Nunggang village ki ningthau Kachugat Dangmaina Fundurakpada Hariba thaudo asi karigidamak kanana tawbano haibadu athubada sengdokadabani miyam punba mafam office amadi mamangsu oiba loinana khulgi yumlakta yamna tamthiba mi hatpa haibasi yaningde nunggang village na yamna kanna yaningdaba phongdokpaga loinana asengba langla langjin thijinba horagani karigumba mara leiramba misak adubusu warak watim gani hainasu makatarakle Sida thoiba thodo ase akoi yamna strongly condemn towi maramdi ngasi akoi na yamna bungai taba phondok chaningbadi taifai longren ge RNCM ge candidate anoba elect toba numeni masigi thodok sida akoi gi candidate oigadori bagi mapu sigi hamsida thohaning daba thodok akoi na thaja daba pam daba thodok ase masak khang daba singna asigumba misi mina se thohan bire asigumba gi thodok ase akoi mayam se condemn tawjabani State Archaeology Department of Art